Wangjingdagi Hairok Lamkhai Fawagi New Market Mapagi Lambi Matek asi Numit Manganigi Manungda Mari Lainabasingna Koilas Thaduna Semdrabadi Lambi asi Touthoktuna Thingjillagani Kongjang Changillagani haina New Market ta Kaithen Famlibi Ima Ibel Singna Lauthokre New Market Management Committee ki President Maibam Ibem Sana Phongdokkibada Wangjing Hairok Lamkhai da leiriba Wangjing New Market Mapagi Lambi Matek asi asuki matik fibam soklaba lambi ama oire lambi gi fibam fattaba sina maram moiraga lambi matek asi uful ka hena senba mafam amasu oihale New Market asida ahal oirabi imai bel kayasu yumgi leita laida tanduna hingnabagi upai oiribani Haujik lambi asi uful ka hena senbana maram moiraga kaithel fambi imai bel kaya tongan ba uful dagi pokpa laina kaya naduna porfam phamba ngamandre Maram maduna ngasidagi Numit mangani fawagi manungda government amasung mari lainabasingna lambi matek asi koilas thaduna Semdrabadi Lambi Touthoktuna Thingjillagani Kongjang Changillagani haina phongdokhi